अहानबदा मरोइबा पाउसिंग पिजरे क्रिस्टियन लाइनिंग चटपसिंगी फेस्टिवल मेरी क्रिसमस न लापदा मणिपुर की गवर्नर स्पीकर अमदी एमएलए सिंगना याइफा पाउजल पिरगली इंडिया ने चथरगलिबा डिवाइड एंड रूल पॉलिसी असे फुरुप खुदिमकना अमतो ओइना थेंगमिनेसि हाइना अमुको के प्रेसिडेंट एस संजोइना फोंदोखरे लंबी सेंबीदबगी मायोक्ता चंगसिलंबा इम्फाल साइकुल लंबी थिंबगी खोंजंग मतम खरगी ओइना हंदोखरे येलहौ मीसिंग पाउ फाउदोंनदुना थोकलिबे इरांग असि लोइसिननबा होनबा मतम ओइरे हाइना आसाम कसरना फोंदोखरे अमदी तोलोब हेंगतनबा डिमांड तौरदुना बीडीएफ सिंगना चंगसिलिबा खोंजंग हेन कंसिनख्रे खुरुमजरे ममी टीवी ने संदोकचबा मणिपुरी प्राइम टाइम न्यूज मीटिंग ताबिरिबा सिंबु तराम नोकजरे हौजिक मियामदा पाउ संदोकना पिजरे क्रिसमस कुमहैना लापदा मरु ओइना क्रिस्टियन लाइनिंग चटपा इचिल इनाउ सिंगदा ममी टीवी ना याइफा पाउजेल पिजरे क्रिसमस कुमहै असिना लापदा मियोइबा खुनाय असिदा तंगदु लैताबा नुसी चानना मिनुसी लेने हिमिनबगा लोइनना फुरुप मसेलगी मरक्ता इंगने चिकना लैताना हिमिनदुना चाउखतपा अमदी नुंगाइबा पुरकमिनरसे हाइना ममी टीवी की माइकेदगी पाउजेल पिजरे हौजिक मखाताबा पाउ संदोकना पिजरे था असगी कुनमंगादा पांगथोकदोरिबा क्रिस्टियन लाइनिंग चटपसिंगी फेस्टिवल मेरी क्रिसमस न लापदा मणिपुर की गवर्नर अजय कुमार वालाना याइफा पाउजेल पिरकले गवर्नर की मेसेज समदा ngakpiba nungsi heiba amadi machin manau oibagi paujel sandoklambe Jesus Christ ki wakhalonda yumfam oiraga state asida matam pumbagi oina ingtapa amadi nungai yaifaba oirasunu hare Manipur Legislative Assembly ki Speaker Thokchom Satabratanishu Christmas Festival na lakpada Manipur miyamda yaifa paujel pirakle mahaki paujel amada hai Festival asina lakpada state asida tangdu laitaba amadi nungsi janaba hanjilakpa oirasunu hare लमदम असिदा इंडियाना ब्लैक लॉ अमदी डिवाइड एंड रूल पॉलिसी चथरगलिबा से अखोय पुना थेंगनमिनसी हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी सरोखाइवम संजोइना फोंदोख्रे अमुकोना चलमिनरिबा एमएसएफ कोहार अमवावा अमदी पोरे लेमरोल अपुनबा मेरा पाइबिने सिंदुना क्रिस्टियन लाइनिंग चटपसिंगी क्रिसमस कुमहैना लाकपा सिगा मरी लेनेना ngasi imphal gi tongan tongan mafamda leiba churchsingda achamba khudol tamba amade yaifa paujel pibage khongchat aduga mari lenena wafam se mahangna phongdokhibane mahangna makha taraduna hai lamdam asida ing tappa purakna namba amade anoba manipur ama semna nabagi damak khundariba furup khudimakna achoba thodang nongminase maru aina aikhoi masel gi marakta waba tarakpa matamda amana amagi angamba mateng pangba haibasisu yamnamak tangai fade amadi Indiana lamdam asida chatharagliba black law amadi divide and rule policy sing ase aikhoi puna thengnaminase lonena Christmas kumhaina lakpada lamdam asida tangdu laitaba amadi aikhoi maselgi marakta nusinabagi mari hena chesinba oirasunu haiba wafum singsu mahangna phongdoke amaromda Christmas kumhaina lakpada amukoga chatminariba lup mangagi apunba kangbuna ngase chathakhiba imphal gi tongan tongan ba mafam singda leiba चर्चसिंगदा खुदोल पोट पीबा मदी याइफा पाउजल पीबगी खोंसत अदुगी मनुंग चना चिंगमैरोंगदा लैबा एमबीसी चर्च की पास्टर रेवरनेंट जुआन कामंग दाइमाइना हाइखिबदा लमदम मसिदा मतम मतमगी ओइना थोलगलिबा इशू कयादा मणिपुर बाप्टिस्ट कन्वेंशन सेंटर चर्च इम्फालना अचौबा थौदांग कया लौदुना लाक्ले लोइनना खुंदामिनरिबा कांगलु फुरुप खुदिंगमकी मियोइसिंग माइकैदगिसु जात बिजात खाइदना अखोई पुना लमदम मसिदा थोगलकपा थौदो वाथोकसिंग असे थेंगनमिनबा हाइबसे यामनमक मथौ तारखले
amadi hayengdagi hauduna malemgi mafam sinba thungna pangthokadoriba Christian lining chatpasingi Christmas kumhai ase Manipur dasu mapung fana pangthoknanaba sem saba loire haike 2025 ki ngasi tang kunbari December foreign ahingda akoi second coming of the akoi Prabhu Jisu gi asigoma gi arrange da ba hum Manipur hum kudi mokta loire MBC gi su loire adubu amuko ami sami na loop mari na akoi loop mangana punna asam khudon ngasi Christian chappai sinau sing mafam da tamjamani maramdi Manipur habse jati dharma sunani mafam ama oibna maram oraga kunai asi leminari akoi singa se amatani new Manipur ama semina bada asabu daite lomina si aduga loinana handaki lakliba asum Christmas asida akoi kunai asida tholiba hingsa gi todosing ase akoi masen punna gyan taminari maram taminabaduna ngasi phobada Manipur ase kahendra thamlibane akoi punna magna adu makhata na kunai asibu akoi mine leitaba Santi leba adu loinana afabu kunai ma sembada asabu daite lomina si akoi punna kenaba amta leitana jati dharma kenaba leitana adna sigulaba masigi yamna singlena 2025 ki akoi ki Christmas happy merry Christmas me punna the wish bizarre Christian chap sinau sing punna makta akoi lup manga gi magi dagi punna maksi khoi atopa amukona su kokomina su toto organization ima mira pai bi khoina su ramai recognize so edi mak su yam thagalei ekhoina lam chapada karai chappa matam da gari yamna apan ba khoi chatpa ya do kya le do moina ba ta bi na khoi bu do maina cooperation pi makta amka hana thank you hana haning jimni ngasi adugal na hayeng si khoi Christmas si khoi celebration si haurabni ngasi evening pung manga makhai truk adegi ayamba Manipur amasung all over the world Christian lining khoina namaina khoi celebration sigi Christmas si palam tawba hawkrabani mi khradi ngarang chu tawba hawkre ade khoi MBC Center Church ti ngasi tawba Yeah, Habil. Mamadada Magedigi Manipur Prasamyambo Ikong Munsabagan Luxury Nasi December ki Tangpuri site ki Asuk Pibam Patra Balambisi Semidana Lakpaga Maram Weraga Ekoi Impal Cycle Road Joint Development Committee na Nasi si early morning dagi total shutdown Togduna Ekoi Akan Bakongjanga Makak Sansensai Hairiba Kongsang Sigi, Maka Tarakna Matam Kuinadagi, Tarak Traba, Adugomba, Manipur Gomengi Officer Singh Amadi Mui Singh Aduna, Ekoi, Impal Cycle Road Joint Development Committee ka Unabagi, Tanzamaka Koi Pangzadana, Principal Secretary in charge Oibiriba, Mingoy Nankacharabada, AK Misra, AK Sina, Lona Lunana, Ekoi, Hairiba, Adhikari, Officer Anisiga, Hauraga, Ekoi 100 Flower School Phobagi, Project Asi, Chaurana Kilometer Ohum Oiba, Masi, Ekoi, Murda Map Kova, Project commonly Mayam Kangnaba, Regik Private Project,
अंडर PWD हाइबा प्रोजेक्ट असिना नसीदगिना था तरुक के ममांगदा टोटली सैंक्शन ऑर्डर पीरगा कोई कीस्टोन कंपनी दा लगोना टेंडर सी पीरगा थबक सुदना लेरम पोसिमा कोई खंगजरे हारिबा कीस्टोन कंपनी ना थबक सी सुदना सुबंगमदना लेबा पोसी मसे कोई खंगजरबा मतुंगदा प्रजा मयाम की खोलाव से ताबिदुना हौजिक खुदमक्ता अखोई कीस्टोन की साइड तगी लंबी सिबु कांगलुप अनिना लान तौनरबसु लमदम मसिदा खुंदामिनदुना लेरिबा अतै येलहौमीसिंगना अमगा पाउ फाउदोकनदुना इरांग असि लोइसिंदुना महौसागुमना नुंसी चानना लेमिनदुना चौखटपा खुनाय अमा पुरकननबा होनामिनरसि हाइना इंडिजिनस पीपल्स फोरम मणिपुर की एडवाइजर असांग कसरना फोंदोख्रे वाफम असि क्रिसमस लापदा इंडिजिनस पीपल्स फोरम मणिपुर इम्फाल नगा फोरम थादौ लीडर लियांगमाई लीडर अमदी मैतै पांगलगी सीएसओ सिंगना आईडीपी सिंगदा हवाई अमदी चीनी न चिंबा चाननबा पोलम सिंग मतेंग पांगबगा मरी लेना फोंदोखिबने तेंबांगी पोलम सिंग अदु इम्फाल ईस्ट की सवोंबुंगदा लेबा रिलीफ कैम्प अमदी इम्फाल वेस्ट लंबोई खोंगनांगखोंगदा लेबा रिलीफ कैम्प की आईडीपी अमदी कोकोमीगा खुचमनदुना चथरिबा सिट इन प्रोटेस्टा लेबा आईडीपी सिंगदा खुचिनेखे असांग कसरना मखा तारदुना हाई क्रिसमस की कुमहैना लापदा हौजिक लमदम मसिदा थोकलिबा इरांग असे लोइसिनबा ओइरसनु अमदी लैमिनरिबा येलहौमीसिंग अमगा नुसी चानना लैमिनबा मतमदा हौजिक थोकलिबा इरांग असे लोइसिनबा ngamgane कांगलुप अनिना लान तौनरबसु लमदम मसिदा खुंदामिनदुना लैरिबा अतै येलहौमीसिंगना अमगा पाउ फाउदोकनदुना इरांग असे लोइसिनदुना महौसागुम नुसी चानना लैमिनदुना चौखटपा खुनाय अमा पुरकननबा होनामिनरसे हाइखे Ngasi akoina sidi akoi 2025 ki Christmas lakpaga masigi Bolgel people ka loinana akoi awaba taadna lairiba relief camp da leibesinda akoi amatani haibagi solidarity duga awaraga ana awana thamoi sokna leibesinda puning thokatpa oina akoi matu lakjabani aduga maru oibadi Christmas asigi Bolgel people ka loinana Pukning wakan hantadadana relief camp da leiriba punamaksu wakan nungaina leiraga akwai Manipur da leminariba jati khudimmakse nungsi chanana peaceful coexistence oina leigadabani mi kharana phap tadadana ama oisino fatabagi wakanlonda society kainingai khaningai channaningai tawrariba fataba mayamdo akwai afaba mayam pulap theminasi haibagi aduga akwai awaba tariba punama ichinau singse akwaisu saruk yajari haidona indigenous people forum manipur imphal naga forum aduga akwai ki joint goodwill VDF सिंगना मतम सांगना तांदुना लाकपा डिमांड सिंगी मतंगदा मणिपुर पुलिस डिपार्टमेंट की माइकेदगी कमिटी अमा सेमदुना BDF सिंगी सर्विस की मतंगदा येंगसिलबम मतुंग लेंगाक्ता था अमगी मनुंगदा रिकमेंडेशन थाननबा होम डिपार्टमेंट की माइकेदगी खंगनख्रबसु हौजिक था मरी सुजिलगलबा फावदा थबक तोंथोक्तबगी मायुक्ता स्टेट एसिगी डिस्ट्रिक्ट 13 की VDF की सेंट्रल कमिटी की वाफमदा लौकिबा फिरेफ की मतुंग इना ngarangdagi BDF सिंगना चंगसिलखिबा पेंडाल अमदि गनदाम की खोंजंग ngasina hena कंसिनख्रे ngasisu tongan-tonganba पुलिस स्टेशन अमदि पोस्ट सिंगदा लेबा BDF पर्सनल सिंगना खोंजंग चंगसिनखे खोंजंग अदुदा सरुक याखिबा सिंगना फोंदोखिबदा सेंट्रल कमिटी ना लौरकपा वारेप सिंग अदु मपुंग फाना सगतकने BDF सिंग मपुंग फाबा सर्विस की चना कांगलोन अमा ngasi फावबा लेंगाकना थंबीद्रे BDF सिंगबु पुलिस पर्सनल अमदगी तादना ड्यूटी तहोली करिगुम्बा मतमदा असोइबा अमा यावरकपदा सर्विस तगी हेक्टर लौथोकनिंबा मतमदा लौथोकली हाइखे अमरोमदा BDF सिंग खोंजंग चंगसिनखिबा सिना पुलिस डिपार्टमेंट की माइकैदा अचौबा अवाबा अमसु मायोकनरे हारि अखोई अमुक हन्ना खुंताक हल्लरोई हाइबा पांदमदा यूनाइटेड पीपल्स फ्रंट मणिपुर UPF ना पांगथोक्तुना लाक्तिबा चाही तरेत खुंताक पनिंगसिंग थौरमगे मनुंग चना ngasi असम की मनुंगदा लेरिबा गंभीर सिंह अमदी नरस सिंह न लेरंबा कसारगी लेंग ऑन द बिपाता इकाई खुमनबगा लुनेना हाइका लेका तंबगी थौरम पांगथोख्रे थौरम अदुदा UPF मणिपुर की प्रेसिडेंट नोंगथोंबम रूपचंद्रन हाई चाही तरेत खुंताक पादुदा कसारगी लेंग ऑन द बिपात असिदा इनिंग थौ सिंह न लेरंबा मफम सिंहदगी याइफा थौनी तौरबा मतुंगदा मणिपुरदा अमुक हंदुना मचोय अमगा पुनसिनदना लेरिबा कया अदु पुनसिननबा होनगने मणिपुरदा अमुक हन्ना खुंताक हंदनबा पांदमदा थौरम मसे पांगथोकपने
Mafam masi puwariga sagwanaba mafam amani masida ningthau gambir singh amadi narasingna pat asida leng ondana isituna nga faba ngamlagadi awasing maithiba piba ngamgani haiduna achet pathajaba adu thamkhibaga lunena awasing maithiba piba ngamkhi lamda masigi ipa ipusingna punsin baga lunena makhoina amuk hana manipur ning tamhananaba adugumna pangthoklamliba adu aikoi khudingmaknashu thongna lingjel puthoktuna thengnariba awaba kaya ase kokhananaba honaminasi haikhi na sahi khudigi national reconciliation di hana observe toram adu hauki ba sahi 2024 dagi di national reconciliation man haidana aikoina program asi pangthoga lai adu sahi teret khunta ki bagi saruk amoina saliba sahi asidasu thabumom sumna pangthokna bagi damakta aikoina December gi tang mapan 2025 tagi kangla dagi aikoina maira su khalaga aikoina program asi haudoga lakjabani aduga tongan ba Imphal gi area da chalur ba matung December gi tang tara ga mapal da Silong gi red land da thungla ba matung da mafam adu da aikoina miyam ga loina na aikoina mifam ma pangthokla ba matung da aikoi Silong thadoga aikoina Guwahati da thungla ba matung da Guwahati gi Manipur basti da aikoina Briti Kendrisit ki mitam ama aikoi mafam da hangtok saki sigi makha tarakpada aikoina Assam ki silsada thonglaba matungda kasar gi tongan ba mafam da chalaba matungda aikoi Manipur lebi gi hawkiba Chandrapur haiba mafam da December gi Christmas kumaina lakpada Manipur da ing tappa mahausa gi phibam da hanjinba Furuk masel gi marakta nungsi chanabagi ichel hengatpa amadi chawkhat lamjel da khumang chawsinba oirasuno haina kokomina yaifa paujel pirakli Kokomi gi Media and Publicity Subcommittee gi Convener Lai Khram Jayantana Thadorpa Cherolamada Christian lining chatpasingi sengnaba kumhai Christmas na lakpada sembiba mapugi yathang aikhoi khudimangna illaga hena nungsi chanaba nungaiba ama puraknanaba honaminasi hari Jesus na takpiramba ngakpi haibagi gun chenba ngamnanaba mahaki pautak singning singduna amana amagi mateng pangnaba pandam ama ohelesi hari Desamgi kungamari suba foundation de gamari lenena haukiba chahi singda pangthoktuna lakpagum ngase rims yauna tongan ba hospital mangada desamgi volunteer singna mahiroi khunaida amadi leibak miyamgi kathoklaba I haina mingthonba marfutara mari suba mega blood donation camp pangthokre blood donation camp masiga mari lenena desamgi president mayengbam somorjina phongdokhibada ngasi rims jenims siza hospital Bavina amasung Thawal District Hospital da Desamgi volunteer chamaga yankhai-romna idan tawbagi thabak ase chathakibani hauziki matam asida medical science na mapung fana chawkhalabisu igi mahut sinba ngamba atopa amata leite unit amana miyoi ahungi punsi kanba ngamgadoribani lamdam asida igi darkar leibagi chang ase yamna wangnabisu voluntary oina blood donate tawbagi chang ase yamna nembana igi darkar leidiba chang ase konaba ngamde Maramaduna hariba wakhalon asida desamna tongan ba hospital mangada mega blood donation camp ase pangthokpani haiki semagi tang kun mari solution kun mangagi misida desamgi kun mari suga foundation de mari lenana desamna lektan chatta jarapa mega blood donation gi marfu mari suga koi disin ne koina pangthok chari base koi hai bang sigi no chida desamgi omising na tongan ba blood bank manga habadi rims jenims babina aduga siza amusung Thawal District Hospital da bunna dona chama yakhai ken bana EP na bagi patam thunjaraga na blood donation si pangthok chari maroina koi mega blood donation si pangthok chabagi maramdi koi medical science ai yam phangna sokalaga su koina miyoi bagi lying boda I haibasi amna maruoiba I haibasi mahut sinaba polamata leitri aduna koi sahi taraga nipani mathaktagi sahi 35 phaugi manungda leiba masa mau phaba EP ba yaba misingna EP ra kanda koi adong I unit aman
Malem sinba thungna pangthokna bagum Manipur dasu Christmas kumhaina lakpada iraipak iramdam masida khundaminariba ipurup cha khudingmaki mafamda mapung oina Christianity lining chatchaba miyoi khudingmaki mafamda Manipur mahiroi singi apunba loop M Suna yaifa paujel pijari haina loop asigi Assistant Publicity and Information Secretary ngangom ninghena khudek piduna thadurokpa cheolamana phongdurakli cheolasina hai Christmas numina lakpada taibong sema mapugi paujel piduna Jesus Christ na malem masida himinariba miyoiba khunai ki mafamda chenbiramba nungsibagi paujel adu ngasigi himinariba miyoi aikhoina khudung inba ngamlasano amato oina punba hingminaba haiba sina asengba nungaibani haina Jesus na takpiduna ngakpi hairaba mahakna miyoiba khunaibu aduki matik nungsijaba adu utuna cross ta masabu pang tingja haduna Mioiba singi pak kokpi bagum irai pak asidasu ngakpi hairaba aikhoigi irai cha singna haukiba puwari gi tangka kayada ifurup amagi marakta soi khilan khiba kaya yaungnaramlabasu aikhoi I maselni ngaknaduna hena nungsi chanaba amato oina hingminaduna nungai yaifaba wata padaba mipal tangdaba mikha pondaba iramdam ama purakpa ngambo oirasunu haina leibak miyangi mafamda paujilakli Lakadoriba chahi lisingani kunga tarukta tamgadaba larik sing namnanaba che yauna bosemna lauba class 10 gi exam da inanaba paukhum che sing Board of Secondary Education Manipur gi secretary na che sing adu lausin bangamloi hairakpadagi ngarang numidang bosem office dagi che purakpa truck gari adu halan khibada che thabala khiba ibudau margin print and advertising gi proprietor na nungaitaba phongdurakli bosem gi larik namnanaba amadi exam da mahiroi sing ne inanaba Paukhum che adu NCERT amadi NIT na recognize tauba farm amada tender piduna che sing adu thilalakibane handak chahi asigi oina pangthokiba tender da ibudau margin print and advertising na criteria sing subadagi farm asida che thabagi ayaba pi hibane marag asida atopa farm amana court case tausilakpadagi che sing adu thabangamdana lakhibane Lisingani kunga tarukta tamgadaba larik sing ase November tha fawgi manungda nambaloi singadabane adubu court case laiba maramna che thaba ngamlakhidabane Manipur High Court na ibudau margin print and advertising amadi bosemga thainakhiba case amagi matung ina Justice A Guneshwar Sarmagi bench na ibudau margin print and advertising gi che adu bosemna lausinanaba khangankhibane ngarang numidang bosemda che thinbalakhiba ibudau margin print and advertising gi proprietor Laitonjam Japana paumi singda phongdurakpada mahairoi singna tamnanaba larik matam chana pithokpa ngamlaroidra haibagi awaba leiringai cherak asida Manipur High Court na pirakhiba yathang amagi matung ina che sing adu chinglakhibane pharmacy na purakhiba che asi lairaba criteria pum ngapigani che sing adu lairiba criteria pumba suna yaufam thokpa bosem gi watermark amadi pharmacy gi watermark yauraba che ne High Court ki yathang matung ina ngasi nungthil bosem gi secretary Jiten ga unakhe maduda Jiten na che si lausin bangamloi nauna lakpa chairman na lausin ba yaroi haina paukhum pirakhibane adubu court ki yathangi matung ina che adu ngarang numidang bosem office ta thabala khibane adubu gari sing adu bosem office tagi halan khiba ase laibak thibane che sing adu punna truck taret oigadabane ahanbagi oina truck ani Imphal da yorakle makha tana yorak kadoriba wathoriba truck sing adushu Imphal da yoraklagane adubu mahairui singi larik puthoknanaba che yorakle haiba sigi nungai famneite lonena bosemgi che lausinba ngamloi harakliba ase mari lenaba singna yengsinbiu court ki order bu thoidabagi tamak makha tana High Court ta wakatlagani haina su phongdokhe vote ki se supply gi matang da yamna sarik na bodong asidi yamna nugai ba haiba tare che si lae aduga che si order court ki order gi matung ina ai che chingjabani court ki order se December gi 8 ta phangba order ne adna court na tabiba rai gi matung ina aina company da paisa thiraba matung ekona che chingye laibak thibadi che koi Dimapur da lakone gari achauba oina adubu Dimapur gi line se lambi nuai tabana manam oraga Dimapur lambi si yoraba matungda ekona mu lambi se changba yadre gari achauba ani se aduga jiri rom da amuk laaga
ngasi di chinna keno tawbane gari si yoksan jare gari ani lakune ado amade laibak thibadi gari amadi amchu amuk aikogi kumbong lomda magi gari lik ore hadana amadi di lehore aduga gari amana hujuji bot ki bosem mamangda yore laibak thibadi bosem na aigi se accept tawroi hadana takpi ngasai se pung ahum ataida ai secretary ojaji telanga wari sanajai aina oja aigi se sumai tawna yore court ki order gi matung ina pujaki ba che do ado oja ai ngasi ai boina pijauran natragana ai ngasi thajaro ra hangi ado oja secretary na takpi re che accept tawba ngamoi court ki kano tawraga su court gi ayaba maga mutang kaloro ko hai aduga aina hangma matam sidi oja ai che court ki order oina pujara pani ne kunje mayang Imphal AC amadi Wawagai AC gi miyamna chathok jasin tawnabagi damakta Imphal turen mathakta saba Valley Bridge AC sabulu dringaida sel lautholaga thabak sudabagi matangda Manipur Governor amadi Chief Secretary da wakalagani haina Joint Youth Department Committee ki President Chesam Athobana phongdokre Committee AC ki paumi singa unabaga loinana thong yengsinba chatpa khongsit amada wafam asi Chesam Athobana phongdokhibane mahakna makha taraduna haikibada PMGSY gi makhada mayang Imphal AC amadi Wawagai AC anigi lonaba mafamda thong mari sariba sigi manungda thong ani amadi miyamda khusinaraga miyam lanba haunare adubu uchiwa bengun laukokta saba thong ani asigi department na lisingani kuni thoi fawda saba loisingedabani hairabashu ngasi fawba machi lengdana leire thong ani asigi oinadi sel ayamba lauthokrabashu pillar makhongdagi hena haidri haiba phibam masida leire Department da su makata na wakalabasu chap chawa action lokhat pidre hena mahangna makata na phongdokhe phol lokhat pakhara lokhata bakhara sumai sum tawr leigra matung dagi di ngasi phokba lera matung dagi department gi madam e ganesori massage deida hanjal akoi gi team jing chalaga hariba thongi progress madam yauna tawgi si lere haido e masana jo haise aina su phanyam na hairabani ta sanade usanade haraga masagi thokpa madum pangang ga leiba officially masagi thabukto officially masagi responsibility lauda ba haitare haujiki tiaj ganesori agoi gi e masage sigisina thobal block ki pari ba ma je goi ma officially haiba si masagi masai responsibility laude ba ma je aduga sigumba posil lerakpadagi amuka Polestar College Hiangnam Wawagai gi Internal Complaint Committee ICC Internet Quality Assurance Cells IQAC National Service Scheme NSS Unit 1 Unit 2 amadi Manipur Commission for Protection of Child Rights Kalunina Zonal Education Office JEO Kaksing Puna Kuchamnani Sinduna Wawagai Dalaiba Yangbi High School Relief Camp da Awareness Program ama pangthokre Strengthening Child Protection and Inter-Institutional Convergence Meeting on Well-being of IDP Children Haiba Hiramda Pangthokiba Program aduda Manipur Commission for Protection of Child Rights Government of Manipur ki Chairperson Kaisam Pradeep Kumar na Chief Guest Polestar College ki Principal Dr. Elangbom Gopal Singh na President amadi JEO Kaksing ki Deputy Inspector of School KH Binodini Devi na Guest of Honor oina sarugyakhe Tharamga mari lenena wangang loisingna angang singbo masamu fana thamduna makhoi na phangpham thokpasing matam chana phanganduna hiram khudimakta saruk yaba ngamhangadabani haike Guinness World Record Holder Moirangthem Okendrogi Sambalai Sekpil Mamingda Holder asina linkhalakiba SSS Kumbida ngasi Social Activist Cycling for Manipur Peace ki campaigner Malem Thongamna Hedge to Heaven HTH Museum ama hangdokre Museum maduda Guinness World Record ta chanduna Sambalai Sekpilbu Malem gi mipum khudim angna khangna khraba amadi tungi hawragliba khunaida khangananaba Museum masida haujikna dead plan oina leiriba Sambalai Sekpilna World Record ki thak asi yaunana ba honarakibagi puwari kaya thamli amadi dead plan da Malem Thongam amadi miyamna leisu katke thoramadda Guinness World Record Holder Moirangthem Okendro na phongdokibada kumja lisingani kulhumdoi gi megi tang ohumdagi
ngasi fawa set asida tangdu leitadana leiragriba asibu ing tapa hanjilaknaba honarakiba maraibak su thiraba malem thongamna kathokpaga loinena malemgi miyam khangnanaba honakiba asida tungi mironda lehaunanaba malemna khangnanaba the bright star of Maitai 2025 haiba mingthon piduna museum asi hangdok hanbani hairaduna fit humpu hena wangba sambalai sekpilna Guinness World Record ta chananaba honabada tawrakhiba thodang sing ningsingluraga haujikti angakpa poi mahangna makhatan hai SSS school kumbi asida mathanggi lakadaba academic session asidagi hauduna tongan ba scholarship makhal ahum school asida tamliba mahiroi singda khudong chaba piragani haike tadaba asida khwaidagi humang thaba khwaidagi kathokpa khwaidagi maraibak sutiba amakhatang khallaga ponchigi oina mirolgi oina man hangdokpani haijasanu haiduna ehakna malem thongabu khangatlaga the bright star of Maitai 2025 haiduna mahaku mingthon pijaraga ngachigi museum ase hamko onjabani tasengna ai karino aina utomduda pun humpumaga humbrada aina sukiba tabaksing ai ngasi swai lawi Khangabok Block Mahila Congress Committee ki Publicity Secretary Oirambatanatana FPS agent Oirambi Khangabok Polling Station 36/16 dagi Laishrom Naubi Debi Chahi Yankai Humdoina Manung Matam Chadana Laikidabada Party Sigi Thomi Singna Minute ni Tumina Leptuna Awabu Fongdokre KBCC KBMCC Amadi AYCC na Sinduna Wangbal Dalaiba Congress Bavanda ngasi pangthokiba Awabu Fongdokpagi Thoramda Khangabok Kendra ki MLA Okram Landoni Devi District Congress Committee Thawal ki President L Lukhoi Singh Khangabok Committee of Working President T.S. Ibomcha Singh na chingba singna sarugya ke ex MLA O Landoni na hai mahagna party asigi damakta khanjaramba thabak thoram sing ado aikhoi khudimangna pangthokminase mahaki leihoriba imung manungi awabadisu sarugya jari haike Khangabok Block Congress Sevadil Sinduna All India Congress Sevadal gi membership drive ngasidagi Khangabok Kendra gi ex MLA O Landoni Devina Wangbal Dalaiba Congress Bhavanda Hodokre membership drive Hodopagi Thoramadуда O Landoni na hai All India Congress Sevadal Sinduna Mamang Thagi Tang Tara Mapandagi Pangthokiba India Prime Minister Oirambi Bharat Ratna Indira Gandhi gi Mapok Kumon Thoramga Asigumba drive asi Hodokibane Masida member oibagi makhal ahum yauri membership oiningbasingna registration tawbada primary membership ki oina lupa chama active member ki oina lupa lising ama aduga live membership ki oina lupa lising manga changane Congress office kudingi live member tara aduga active membership chamadagi tadana registration tawgadabani haike Thoramaduda District Congress Committee Thawal ki President L Lukhoi Singh Khangabok Block Congress Committee ki Working President T.S. Ibomcha Singh District Youth Congress Committee Thawal ki President Y Malimganba Block Congress Committee Lilong ki President Muhammad Imamuddin District Mahila Congress Committee Thawal ki President L Ngambi Devi Block Mahila Congress Committee Khangabok ki President A Tampashana Wangjing Lamding Municipal Council ki Ward number 3 ki Councillor Y Ibo Pisak Singh Miyoi Singh asina party asigi thomi kayana president member sing oina saruya ke Manipur lenga ki Public Health Engineering Department ki makhada Waithau Pata Leriba Augmentation Water Supply Scheme asigi makhada
तोंगान तोंगानबा मफम कयादा इसिंग पीरबसु पार असिगी अकोयबदा लेरिबा प्रजा मियामदा इसिंग पिबिदे हाइदुना लमदम अदोंगी खोइसावनरबा मियामना ngasi water supply scheme asi solonduna thamkhre ngasi water supply thong lonbagi khongjang aduda saruk yakhiba maimom inauna hai haukiba December gi tang nipan da Manipur nga ki governor yauna mari lenaba department da aiba cherol piduna waithaugi miyam da tha makhai amagi manungda ising thangan binenaba wakat palaikre adubu ngasi fawbuda mari lenaba kanagumba amatana ising pinenabagi thorang paikhatabana ngasi solonbagi khongjang asi changsinbane masida kanagumana athing basiki mayokta thabak toromnabadi maduda tholakpa afafataki daita masa masana pujagadabni haiba wafam mahakna phongdokhe ngasigi solonbagi khongjang loiselakpada miyamna waithaugi miyamda ising thangalu haiba kholausu laukhe waithau projagi miyamna mifam kaya phamduna warep lawraba tungda 8 December 2025 ta toido khendongna mokok thok kai khunajariba governor of Manipur NP Lok Sabha Inner Manipur local MLA Chief Secretary PHED Thawal Khetri Lekai Tomjing Makhongda Laiba Bright Foundation School gi thasigi kulhumdoidagi hauraga numit ini chupne chathagadaba Tara Tarelak Suba Chahigi Numit Annual Day Amadi Tongan Tongan Ba Award Sing Yanthopagi Thoram Mai Pa Nangase Mahiroi Sing na Utpa Makhal Mathel Kayagi Thoram Kayaga Loinena Loisinkhre Chahigi Numit Thoram Pangthopagi Matangda School Adugi Chairman cum Principal Dr. Joy Singh Oinamna Phongdokhibada School asida tamliba Mahiroi Singna Makhoina Chahi ama tamkhiba Sing adu honor tawbiba amadi miyamdo uthoknanabagi platform pipiba oina thoram ase chahi khudingi pangthokpane School asina examination da mark yamna fangbagi wakhalon aduda mahai masing tambide mahiro singna makhoi gi tungi punsida makhoina pamjaba sing aduda chatkhiba ngamnanaba lari khaktanatana skill sing da shu takpi tambide NEP 2020 chanarakpadagi mahai masingi lamda ahongba kaya lakpadana mapa mama oiba sing na su angang singbu kupna yengsinduna mai pakna changsinba ngamnanaba aikhoi puna honaminasi haina shu appeal tawki Ahanba tangkaki oina Ras Health Well Card mai pakna yenthokraba matung ngasisu makhatana ani shuba tangkaki oina card sabagi thoram pangthokre Ras Medicity amasung social worker Khundrakpam Rajenga khutsamnaraga chatharakpa Ras Health Well Card sabagi thoram Khangabok Part 1 amadi Khangabok Part 1 GB gi manung channel leriba hayelabuki ayamba saruk loisinkraba matungda ngarang Khangabok Part 2 gi manung channel leriba mafam UYC campus amasung multipurpose hall da akoibada leriba club amasung organization sing UYC and Sons SWC TDC LLYDC LCA Redo UDA VBF MYC Sewaga puna khutsamnaraga pangthokre hari December ki tang kun manga lising ani kun ga manga ki Merry Christmas na lakpada Manipur gi ichil inaw pumna ki mafamda ing tappa tangdu leitana nusi chanana leminaba orasuna haina Revolutionary People's Front ki Y Siam Secretary Minority Affairs na paujil pirakle Yelhomi sing bun namduna masagi lam thadok handuna lanjen na hanba haiba se makhoigi lamda makhoigi mapamapu sing amasung sembiba mapugi mafamda achobo maral ama langsinbane maram aduna iramdam Manipurda lisingani kunga humdoi megi tang humdagi hauna yelhomi lising humpu henbana masagi maramdam maktada lanjen na handuna mayum makai thadok hanba amasung asi ananang handuna mama mapa macha masu kainabagi awaba kaya khangliba se langjaba maral pumba India lengakna fangane India lengaki divisive policy sizinaduna aikhoi masel hatok na hanba lanjen na haliba kanglup amaga khaibung tahananaba siliba thong kaya sina iramdam Manipur gi yelhomi singna disang sina khalakhiba awaba kaya ase India lengakna langjaba maral pumba se phangpham thoe Jesus Christ na maru oiba paujeldi
मालेम असिदा इंग तप्पा नुसी जानना हिमिनबा हाइबा असिनी नुसीबदा अकीबा थोइचेत वांगसतनबा मिनंबा अरानबा याउदे मरम अदुना मालेम असिदा इंग तप्पा हिमिनबगी ख्वाइदगी अथोइबा लंबिदी मी अमगा नुसीनना हिमिनबा हाइबा असिनी अरोइबदा इरमदम मणिपुर असिदा मतम क्यागी ममांगैदगी हौना खुंदामिनरकलिबा इचिल इनाउ खुदिमकी मफमदा लॉर्ड जीसस क्राइस्टना अमगा नुसीनना हिमिनौ हाइबा अदु तुंग इना नुसी चानना हिमिनरसी हाइना लिसिंग अनि कुनमंगागी मेरी क्रिसमस न लाकपदा पाउजेलकली मालेमद खुंदारिबा तोंगान कांगलु फुरुप सिंगे मनुंगदा लाइनिंग अमा ओरिबा क्रिस्टियन लाइनिंग चटपा इचिलिनाउ सिंगे सेंगलबा क्रिसमस नुमिना लाकपदा द ऑल मणिपुर स्टूडेंट्स यूनियन एम सुना लमदम मसिदा खुंदामिनरिबा येलौ फुरुप खुदिंगमक मरुक ओइना क्रिस्टियन लाइनिंग चटपा इचिलिनाउ सिंगे मफमदा एम सुगी इंफॉर्मेशन एंड पब्लिसिटी सेक्रेटरी सर्टो रेंगर कोमना थादोरकपा चेरोल अमदा याइफा पाउजेल पिरकले मालेम सिनबा थुंगना पांगथोलिबा नुमित असिदा मियोय पोक्तो पोखिबा अथोइबा जीसस क्राइस्टना ताकपिरंबा अफबा पौता कया मियोयबना खुंदा लेतारिबा मालेम असे इंग तप्पा हाना सुनबा लेतबा मालेम अमा ओइननबा मियोयबना ngakpi haibagi gun chenba ngamnanaba takpiramba pauta kaya nahongnana ningsingminaduna amana amagi mateng pangminaduna lairaba leitaba lamdam ama oiba oirasanu malemda achouba lining ama oinariba christianity na tambiramba isorgi yathang kaya miyoibana induna hena nusi janaba khunai ama oirasanu amadi tongan ba lining chatliba miyamnasu christianity bu ikai khunaba utpiduna pangthokkodoriba kumai ase hena chauba Christmas kumai ama oirasanu jariba chahi asina loiramdai anauba chahina laklamdai asida pangthokkodoriba sengnaba kumai asina lakpada lamdam masida khundaminariba yelhau phurup khudingmakna nungsi janana machin manau ama oibagi mari hena chesinduna tangdu leitaba lamdam ama oirasunu haina cherol asina makha tarakle हौजिक सानबगी पाउसिंग पिजरे हुंफुतरा तरेत सुबा सीनियर 54 जूनियर एंड 40 सब जूनियर नेशनल ट्रैक साइक्लिंग चैंपियनशिप 2025 ता ब्रोंज मेडल लौदुना माई पालकलबा इम्फाल ईस्ट डिस्ट्रिक्ट की लाइरेन मयुम रिसी मैतैना महाकी पोंगनफम पौरावी खुलदा यौरकपदा हराव तयामना ओपगी थोरम अमा महाकी युमदा पांग चैंपियनशिप असी हौकिबा तांग 18 कुलहुमदोय फाउबा उत्तराखंड साइक्लिंग एसोसिएशन साइक्लिंग फेडरेशन ऑफ इंडिया के मिरेंग मखादा सिंधुना रुद्रापुर उत्तराखंड पांगथोकिबने अचोंबा थोरम अदुदा सरुक यारदुना नोंथोंबम रोमाजिन एक्स सर्विसमैन हाई रिसीना ब्रोंज मेडल फंगलकपदा हराव तयाम्बा फोंदोकलिबा से मणिपुर की मियामना अंगकपा अमदी पोकपा याई अदुबु पौरावी खुलगी ओइना हौरकलिबा नहासिंगदा निसागी इपाक्तगी नाथैदुना ब्रोंज सिल्वर गोल्ड फंगबा सानरोय कया थोरकननबा पांदमदा थोरमसी सिंजबने एल रिसी मैतै अपोकपा एल दिरेना महांगना ब्रोंज फंगबदा निंगहनबा लेते मखाताना गोल्ड फंगबा ngamnanaba kanna hona hangane haike थोरमदुदा वाहेंगबम जैन मजोय मैतै प्रिंसिपल जैम पब्लिक स्कूल पौराबी अहल लमन क्यानसु सरुयाके सारिया जारिबा टूर्नामेंट असिना 77 सीनियर 54 जूनियर मदी 40 सब जूनियर नेशनल ट्रैक साइक्लिंग चैंपियनशिप उत्तराखंड पांथोकपा असिदनी अयंता पांथोकिबा नेशनल ट्रैक साइक्लिंग चैंपियनशिप असिदा कोई मणिपुर बु जूनियर कैटेगरी दा रिप्रेजेंट तौजदुना कोई मरीना टीम पसुहाइबा इवेंट असिदा ब्रोंज मेडल फंजकी मथंग सिदागी हेना ब्रोंज मेडल सिदागी हेना सिंगा आइडियल क्लब SIC यारिपोक सिंगाना सिंधुना था सिगी तरेतेगी टीम कुनगा मरीना ग्रुप निपान थोकना खाइदोक्तुना क्लब असिगी प्लेग्राउंड चथरिबा 9 SIC ट्रॉफी स्टेट लेवल ओपन फुटबॉल टूर्नामेंट 2025 के ngasi sanakiba प्री क्वार्टर फाइनल मैच दा CUB FC जंगम दबिना बोइचा कंस्ट्रक्शन FC थोबालबु पेनाल्टी शॉट आउट दा माइथिबा पीखिबा लेनेना
CUBFC Changamdabi quarter final changkre yamna competitive oina sanakhiba ayengba babok singi mamit pelhan khiba match aduda boycha construction FC gi jersey number 9 Daryl na match ki minute kun nipan chatpada score ama tawsinduna ayengba babok singna match adu boycha construction FC na karani haina panakhi adubu loigadaba minute nifu chatpada CUBFC gi jersey number 6 Lenin na score ama handukuna match adu penalty kauna batake penalty kauna baduda CUBFC na boycha construction FC bu maithiba piram khibane pre quarter final gi tarushuba match oina sanakhiba HICA Singana Moijing Athletic FC bu Panjil Mari Sinoda maithiba pikhibaga lunena SICA Singa quarter final changkre one sided oina sanakhiba match ta SICA na khara hena ball paiduna sanakhi referee na match adu hek hobaga jersey number 10 Rakesh na minute ama chatpada score ama tawsinduna mangjin thaba haukhibane matungda amukasu Rakesh na minute 13 chatpada score ama tawsinkhi loiramdai matamda Rakesh na goal amaga score tawduna mahaki apunba score ahum chanduna hat trick lauki atopa goal aduna match ki minute kun mathoi chatpada jersey number 8 tomana score tawkhibane hayeng pre quarter final gi aroiba numit ki match hoina Mojibur Farmhouse Ketrigao Madi Turf Titan FC Moijing na ahanba match oina sanagani aduga ani suba match oina MVFC Yaripok Madi Akbar Furniture House Ketrigao na sanaragani hari Aroibada Maroiba Pausing amu hana pizari Christian Lining Chatba Singi Festival Merry Christmas na lakpada Manipur ki Governor Speaker amadi MLA Singa Yaifo Paujel Pirakli India na chetharagli ba divide and rule policy asi phurub khudimakna amato oina thengnaminasi haina amuko ki President S Sanjoina phongdokre Lambi sembi dabagi mayokta changsilamba Imphal cycle lambi thingbagi khongjang matam kharagi oina handokre Yelhau mi sing pau phawdok naduna thokliba irang ase loisinana ba honaba matam oire haina asang kasarna phongdorakli Amadi Tolob hengan anaba demand tauraduna BDF singna changsiliba khongjang hena kansinkre Ngasigi oinadi Mami TV na sandok chaba Manipuri Prime Time News matang sa lusinjare mayambu mukahla khurumjari Admission open Millennium School Fasoi Fort 4 Amadi Sagolban Salam Lekaigi Satliba Session Lisingani Kungataru Kungatareki Pre-Nursery da Free Admission gi Kudong Sabagaluinana Class 10 Fawgi Admission Hoseri Musin Manau Puna Tambada Kudong Sabakaya Piriba Matik Shana Takpi Tambiriba Ozakaya Galuinana Matik Saraba School Building Audio-Visual Classroom Montessori Method of Teaching for Free Nursery Security CCTV camera Medical staff Sports Music Arts and Culture gi tonganba classroom Van amadi bus ki transportation nupa macha amadi nupi macha singi tonganba hostel sang naina educational psychologist singna career counseling piriba amadi Board of Secondary Education Manipur na lauba English ngani kunga mangagi SSLC examination da mark awangba mairoi singalunana sar sama mai pakbangam kraba anoba matamgi education system da laifam thokpa infrastructure amadi support system suna lairaba school ni ngasimak lengsin birakduna khudong saba sing asi lobi ho dada Ibe makigano aza betamo sigi yumse next time tina check sin na laksi laga tham khabani ne dada nang se juha habaga amta kita ko
ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯍꯦꯛꯁꯇꯦꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ ꯍꯦꯛꯁꯇꯦꯛ TMT ꯖꯣꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯍꯦꯛꯁꯇꯦꯛ TMT strength is in the grip. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. मियामगी खुदोंचानबगिदमक केबल वेयर पुसनद्रबसु ममी टीवी की मखल मथेन क्यागी चैनल अमदी अतोप चैनल क्या अदोंगी मोबाइल फोन नत्रगना टेलीविजन दे येंगबे यारगनै केबल वेयर टिंगबगी मथौ ताद्रबा पुंग कुनगमरी चुपना येंगबे यारबा अनौब टेक्नोलॉजी असि लाफना मणिपुरगी मपानदा लेबिरिबा इरेसा सिंगसु लाइन येंगबे यारगनै करमना अदोंगी मोबाइल फोन नत्रगना टेलीविजन दा हापतना संदोक्सरिबा चैनल सिंगसि येंगनी हाइबगी मरमदा अकुप्पा मरोल खंबिनिंगबसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबसिंगु ममी टीवी ना तौबिबल खंबु चरी